Ngara numida wairam phongkhiba pandam pause dagi maru aba pau khara khangasaraka myamda khudo tamjage PR lakthokuna NBR ne losingba lenga amuk lehembinaba MNAD sine taksingkhre Manipur da thamliba parasiti rule PR asi lakthokuna NBR ne losingba state lenga amu hanala hembinaba Manipur Naga Area Development Committee MNAD sine Union Home Minister da Cyril Amathaduna taksingkhre Manipur Naga Area Development Committee ki maikedige Union Home Minister Amit Sada thakiba Cyril aduda Kamjali sing aniga subna kun gahumdoige May ahumdagi maitay amasung kuki community anike marakta khutokna bahawraki bagalonyana makata na tunga matonga kaya amadi arama semjin sajimba world kaya amana maram oduna irang asing asi sahi ani pharabasu losimba ngamta leire Machina maram odina estate asige chakho tharangi thabak tharam kaya amma mapum phana pangthokpa ngamda leire haire amaramda NBR ne lusingba BJP lenga asida yawba MLA kharana Manipur da thokliba irang asigi khudong chaba lawtuna makhal makhagi thorang tawtuna NBR ne lusingba lenga asi inthuna ba honarakhi tha khara BJP manungda political crisis thoroklaba matung NBR chief minister pham thadokna ba demand tawrakhi punamak asi NBR ne lusingba BJP lenga ke minister khara amadi MLA kharana masa masagi khallaga sakti pamlakpadagi tholokpani Masina maram odina Manipur gi irang asi losinduna ingtapa purakpa ngamgadaba losingba ama khanjana balambi piduna kathopa amaga loinana NBR chief minister pham February mapalda thadokhibani adubu chief minister pham thadokna ba demand tawkhiba minister sing amade MLA sing aduna makhoigi marakta kanana losingba oigani haiba khandopa ngamdabana eliminated suspension oina Manipur da parasiti rule thamdana anabu losingba ama khanduna lengak semnaba matam piduna lakpani adubu Naga minister sing MLA sing amadi miyamna haujik leiriba phibam asuda NBR bo aduma ohemba pamli amadi NBR natana atopa lengak semgadaba lusingba amata leiroi haibasi thajabani amaramda NBR chief minister pham thadoknaba demand tawkhiba minister MLA sing ki marakta ngasi phawa anawba lenga ama semnabagi makhoigi marakta lusingba puthopa ngamdabaga loinana makhoigi marakta Haujik tokhai tanarakhtuna kharadi NBR makhatana chief minister oiba pamnarakle Haujik popular government ama leitabana phibam ase asum losilakle NBR natana lehauriba BJP ki MLA singa sida chief minister oiba ngamgadaba mioi amata yaudre maram asina athuba matamda parasiti rule lawthoktuna NBR ne lusingba istelenga ama amung hanala henbiu haina home minister da taksingkhi makhatarapa pauda Parasiti rule thamlabasu ingtapa purakpa ngamdrei Congress Manipur da parasiti rule thamlabasu ingtapa mahausagi punsita hanjil hanba ngamdrabana anawba lengak lehenba natraga thintaba tawtuna mikhal pangthokuna popular government ama lehengadabani haina AICC ge minority department ge coordinator oibada natana Manipur gi incharge su oidiba Rajesh Kumar Sethina phongdokhre Betirota laiba Congress babanda ngasi pangthokiba pauki mifam amada mathaki wafam mase phongdokhibaga loinana Rajesh Kumar Sethina Manipur da lairiba minority singna namna khundariba assembly constitution singda Congress ki mapangal kankha hamba mathok tare kumjali sing aniga sumna kunga tareta pangthokodoriba assembly mikhal singi constituency kunda mieng thamduna Congress na yamdrabada singi constituency taraga mangada Mai paknaba pandam thamli haike Jammu and Kashmir gi paragamna terrorist sing attack sathaduna mioiba kaya hatki padagdo adu security gi ahoba lebagini Prime Minister Narendra Modi na matam aduda awaba taraba singi damak solidarity utpagi mahutta Bihar da election gi lele satuna laike Manipur da tholiba chahi ani pharaba irang asigi matangda so Prime Minister na nomata oiraba so laktuna miyam gi awaba da saru yakhide haina su maral siki Makhatarapa pauda Manipur gi mafam kharada nong suraba yai lakliba numinini asida Manipur gi tungan-tungamba district kharada nong suraba yai haina meteorological center Imphal gi report matung ina haide report asigi matung ina Tamelong amadi Senapati district ki mafam ama anida pungna kilometer 30 dagi 90 fawgi sangda sitpa nung sikalonyana akha araw yawna nong sugani Aduga ziribam amadi nune district ki mafam ama anida akha araw galonyana nong suraba yai haina yellow alert tawre
Kangpopi Urkhul Kamjong Jiribam None Chandel Churachandpur amadi Pheljong District ki mafam ama anida nong suraba yai. Hayeng May 6 Tamenglong amasuk Senapati District ki mafam ama anida nong suraba yai. Amaromda Lamphaipada laiba ACAR Agromet Unit ki fangba report amagi matung inna ngasigi khwaidagi saba chang asi Celsius degree 31.2 oiki aduga khwaidagi ingbagi changna Celsius degree 19 oiki hairi. Makhatarapa pauda Manipur Violence Audio Tape Manipur Iranga mari lenina aramba tauba amata kangkhatpagi mathau tade. Supreme Court Manipur da thokliba irang asiga mari lenina aramba tauba mioi amatabu aikhoina protect tauba darakar oide haina Supreme Court ke Chief Justice Samjit Khan na phongdokhrei. Kuki Organization for Human Rights Trust kohar na hanagi Chief Minister M. Birenga mari leinabani haibeli oireba audio clip amagi matangda Supreme Court ta tharakpa petition amaga mari leina ngasi chathakiba hearing da Chief Justice na mathaki wafam asi thamkibani. Chief Justice Lusingba Division Bench chathakiba hearing aduda Central Government ki maikeda Solicitor General Tushar Mahendra lepki aduga petitioner ki maikeda Advocate Prasanta Bulsana lepki leak oibani hariba audio clip aduda yauriba hanigi Chief Minister M. Birengi khonjane hariba adu achumbara chumdabara haibegi matangda Central Forensic Science Laboratory ki report shil tawraga ngasi courta government ki maikeda lan khatkei lonina Solicitor General Tushar Mahendra ki maikeda koharabu thajadaba thambaga lonina kohar asi yamna nauba organization amani haina court thamke Tushar Mahendra ga argument adubu court na yadabaga lonina aikhoina petitioner bo ignore tawba tawdaba haiba siga mari lenade aikhoigi wafam de kariguma aramba tawbada chenabani haiba khanglabade aikhoina mioi adubu protect tawroi haina Chief Justice Sanjay Khan na phongdokki report aduna kari hariba waro aduna phongdokkide court ne report adu kupna yenglaba matung report asigi matangda na ki officer da khangannaba Tushar Mahendra na court na khanganke court ki wafam aduda Solicitor General Tushar Mahendra ni report aduna kari hari haiba aihakti khangde haiba wafam thamki adubu court na yauriba wafam sing adu paraba matung government da khangalu aduga anabo report ama purau haina court na khanganke amadi court na mathang hearing July 18 da pangthoknaba matam lepke adubu hearing asi pangthoktrige manung makhata na hanagi Chief Minister M. Birengi mathakta thigapagi thabaki aduma makha chananaba su khanganke kohorgi maikaida lepliba Advocate Prasanta Bulsana video clip aduda yauriba wafam sing asi yamna serious oiba matter nei audio clip asida M. Birena maitai group ta state ki nongmai amadi state ki maru sing lut tawbagi ayaba piri haiba wafam court asida mamangda phongdokhiba laikhibane amadi audio clip aduda yauriba khonjel adu Chief Minister M. Birengi asengbara haina private laboratory ama oidiba truth left ta examine tawboda khonjel adu Chief Minister M. Birengi ni haiba sada maudraga mapal sumi hana confirm tawi haibagi report court asida kohorge maikede hana lankhat kravani aduba government gi maikede lanai oiba left amada chathagi boivana report adu singna ningai oi haiba wafam pukholakpadegi government gi maikede leak oireba audio clip adu amu hana test tongnaba khangalakpadegi Central Forensic Science Laboratory da test tawraba matung masigi report adu sil tawraga ngasi court langkhatkibani Corner Tharakiba petition aduda hanagi Chief Minister Nongthoma Biren asi Manipur Violence asi hena sautho anaba honabada sauna saruk yai haina maral sirapaga lonina mahak Chief Minister phamdagi resign tawgadabani haina su phongdokkibani makhatarapa pauda Naga macha ama phajinkhibadagi Assam amade Nagaland Ngamkhei paringda achouba erang thokhre Nagaland gi Mon District ki Assam amasung Nagaland Ngamkhei paringda leiriba Tijitta Naga macha ama Assam Police na phajinkhibagi wahauda ngasi numidang state ani asigi leiriba miyamgi marakta napakta nadana miyamgi lanthum thuga yekhaibada natana amaga gi marakta nungthomna rakpadagi achouba erang thokhre haide makhatarapa pauda Rajiv hatpada chenaba Bisna Chandra amasung nan Manipur ani jail yaukhre makhatarapa pauda BJP gi samipatra na XCM amasung MLA sing unakhre Anabalenga ama sembagi matangda singkhum manadre ngasi samipatra kampopida chatkani BJP ki national spokesperson amasung Manipur Incharge MP Dr. Samipatra
नुमित निनी खोंजता ngasi Imphal thonglakhibaga loinana hanagi chief minister Biren Singha yawno MLA sing mathang unakhrei anobalenga ama sembagi matangdadi kanglup nainabagi mami tariba BJP MLA singgi marakta chingkhumanadrei State asida lairamba chief minister Biren Singha gi popara government mothatlaga paraside role thamlakpa tha ahum pharaklabada handakda BJP amasung mapang oina chapminariba party singgi yaungna puna MLA kunga mathoina Khoyek pidina anobalenga ama semnabagi taksin warol ama Prime Minister amasung Home Minister da pising kharaba matung samipatra ngasi Imphal lakhibane